खुलाई पाइबा INC की सपोर्टर सिंगना साइटू केंद्र की विलेज चीफ कयागी इमुंग मनुंग फुरमले अमना सिनिंग चित्ता हिंगौरे हौखिबा नवेंबर 2 की नुमिदांग पुंग 10 मखाइरोम ताबा मतमदा लाखलिबा नवेंबर 13 51 साइटू असेंबली कॉन्स्टिट्यूएंसी दा कांग्रेस की टिकेट मिखल थेंगनरिबा डॉक्टर लमतिन थांग मसाना लुसिंगदुना महाकी इमुंग मनुंग कांगपोकपी डिस्ट्रिक्ट की मनुंग चनबा साइटू केंद्र की खुले विलेज की विलेज चीफ की इमुंग मनुंग की मियोसिंग फुरमलबा मतुंग नवेंबर 2 की नुमिदांग पुंग 10 ताबदगी 12 मखाइ फाउबगी मनुंगदा साइटू केंद्र की खुले विलेज याउना खुलसी अकोइबदा लैबा जिसोंगलुंग विलेज अमदी जी होंगजोल विलेज न सिंगबगी विलेज चीफ याउना इमुंग मनुंग की मियोइ क्या फुरमले खुलाई पाइबा मियोसिंग अदुना नोंमैना कापदा खुले विलेज की चीफ की मचानुपादी नोंमै मरु चप्पदगी सिहौद्रे थोखरिबा थौदो अदुगी मतंगदा खुले विलेज की विलेज चीफ खाइथांग हाउकिप की लोइनबी हेलहिम हाउकिप ना फोंदोखिबदा ngarang gi thौदो अदु तसेंगा लाइबक थिबा तौहिदबा थौदोक सिंगनी थौदो अदु खुल असिदा पुन्ना लैमिनरिबा कांग्रेस की मिरेप डॉक्टर लमतिन थांगना लुसिंगदुना हौखिबा नवेंबर 2 की नुमिदांगदा महाकी इमुंगदा लाक्तुना महाकी मचानुपी याउना इमुंग मनुंगी मियोइ क्या फुरमबगी मथक्ता हाटकनी हाइना की हलमलबा मतुंगदा थोखिबनी मखुत नोंगै पाइदुना लाक्पा कांग्रेस की मिरेप डॉक्टर लमतिन थांगबु सौगटपा मियोइसिंग अदुना ngarang numidag pung 12 rom taba matamda anirak subo ina makhoigi imungda changlaklega mahakki mapuroiba village chief pu tholakna ba kauthoraki matamdu da mahakki mapuroibadi masangam dabadagi phamungda tumduna leibana kauriba miyoising aduda mahakki mapuroibadi anabana maram oiraga tumduna lei mapuroibada haigadaba singadu mangonda haibinaba haijaki मदुदा खुलाई पाइदुना लाक्पा मियोसिंग अदुना लाउ खोंगदुना मखोइबु किहनबगा लोइनाना महाकी मपुरोइबा विलेज चिफपु थोलक्तबा यारोय हाइबदगी महाकी मपुरोइबबु महाक अमसुंग महाकी मचानुपा लेनबोय हाउकिपना सौदुना फमुंगदगी मांगोल फाउपा पुथोरकी मदुगी मतुंग नोंमै मचा पाइबा मियोसिंग अदुना मखोइ अहुमबु नमदुना कौरगा मखोइगी सुमांग मतोनगी कोंथोंगदा थेलिबा बीजेपी की मिरेप ngamthang हाउकिप की फोटो यावबा बैनर अदु लौथगदबनी हाइना किहनकी मदुदा मियोसिंग अदुना मखोइबु हाटकनी हाइना किहनबगा लोइनाना We support ngamthang haukip vote for BJP haina thawa ngamthang haukip ki photo yaupa banner adu lokthaduna segai ki loinana segai raba banner adu mahakki mapuroiba amadi makhoi bu pahenduna miyoising aduna photo namki matamaduda makhoi gi thawong adu tawbidanaba khule village ki chief ki machanupa lenboy haukip sahina kunmari haibasina makhoi da haijeki मदुदा मखोइना तौबा थबक्ता नंगना थिंगबा याबरा हाइदुना खुलाई पाइबसिंग अदुना लेनबोय हाउकिप की मखजाइदा नोंमै मनिंगना सुबुदगी लेनबोय हाउकिप की मचिंदा सोकपदगी ई थोकी लोइना मियोइसिंग अदुना मचानुपा लेनबोय हाउकिपु नोंमैना कापदा नोंमै मरु चप्पदगी सिहौदबनी मसिगुम्बा मियोइबगी मिनुंगसी याउदबा थौदोकसिंग असि किनिंगाइगी मसकनी मसिगुम्बा थौदोकसिंग असि ममांगदा थोखरबा मतुंग ngarangsu amu hanna thokpasida hena akiba phawhalle marmaduna lakliba november 3 ta pangthokkodariba marakki mikhal asi loidriba phawbudi sarkar amadi home department na akhanaba mieng amagi makhada thabak lokhat piduna makhoi buning thina ngak senbiu maramdi asigumba mioi singi lisat yaudaba pamdaba thodoksinga si lakliba mikhal singsida congress ki mirep oriba dr lamtin thang amadi mahakpu sogatpa mioi singna makhata na satharakadra haibagi akiba lei aduna sarkar na khulsida leiriba village chief sing amasung khunja singi punsi kanbinaba ningthina ngak senbiu haina khule village ki chief ki loinabi helhing haukipna sarkar gi pungning singsilakli ngarang gi thaudo du da INC gi mirep dr lamtin thangbu sogatpa khulai paib sing aduna khule village ka thangnana leiriba ji solung village ki chief ngamjang haukip amasung ji hangjol village ki chief nelun haukip na singbagi mayum da susangduna village chief singbu kauthokpaga loinana makhoi gi yum da theliba ngamthang haukip ki photo yauba banner sing adu lawthaduna segai ki amadi imung da leiramba mioi kya phurambagi mathakta yumgi pochai kya amanga ta thokhalamle thaudo du da ji hongjol village ki chief nelun haukip ki di masana paiba mobile adu nungmai paiduna lakpa mioi sing aduna munduna pukhi hairi ngarang numidang pung 12 dagi pung 12 makhai phawbugi manungda saitu kendra gi manung chanba kangphokpi district ki khule village ji solung village amasung ji hongjol village na singbada congress ki mirep dr lamtin thangbu sawgotpa khulai paiba mioi singna khunja kya phuramba amadi pochai kya amanga ta thoalamba thongdoktu gi matangda ngasi khul sing asida hakthengna na satune yengsiliba BJP manipur pradesh ki state secretary paukom haukip na phongdokhibada ngarang numidang thokhiba thongdok sing adu khul sing sigi oina ahan ba thongdok natte sahi sigi oina na november 2 gi numidang pung 13 taba matamdasu congress ki mirep oiriba candidate masamna mahaki security amadi imung manungi mioi kya laktuna BJP gi strong supporter oiriba khunja singbu phu chaibagi thawong kya satharam labani masigumba thawong sing asi undemocratic oiba
पांगदबगी थौदोकसिंग असि बीजेपी मणिपुर प्रदेशना अकनबा मोंगदा कंडेम तौई मरमदना मिखलगी खुदोंचाबा लौदुना बीजेपी गी अकनबा सपोर्टर सिंगबु फुचैबा किहन खंगनबता नतना पोचै क्या अमांगा ता थोगलमलिबसिना मफम असिदा लैरिबा खुंजासिंगदा हेन अकीबा मायोकनहल्ले ngaranggi thogdoduda khuleb village ki chief khaithang haukip ki sahi kunmari da ngai riba masanupa lenboy haukip pusu nongmai na kaplambada nongmai maru chappadagi mahak ki punsi isona kanbi khibani maduna sigumba pamdaba thogdok sing asi makha tana congress na satharpa yabagi akiba leibana khulasi gi khunja singna ingna chikna leijanaba ngasidagi 51 sai 2 assembly constituency gi maraki mikhalasi loidriba phawbudi sarkar na khanaba thorang amaga loinana security thambiduna ningthina ngak senduna mikhalasi free and fair oiba mikhal ohenbiu BJP Manipur Pradesh ki State Secretary Paukum Haukip na makha taki. Aduga topa pawmana irang thongda leikidraba driver khambagi hakchang TDC na Assam gi hozai tamna thinkhre. Haukiba November amada Jiribam romdagi Imphal tamna leimoi haptuna purakpa Tata gari number NL 07A 5937 gi driver Phaukai sangbam khamba singha apokpa leikidraba Juboti singha gi hakchang Imphal gi Jenims mokta postmortem loiraba matung Transporter and Drivers Council TDC na ambulance gari puthoktuna mahaki poknafam lamdam Assam gi hozai gi Balu handar khungang tamna thinkhre. Manipur gi khwaidagi chawba tongan ba gari gi transport amasung driver singi oiba society association union kya gi apunba khwaidagi chawba apex body ama oriba TDC na sinduna laibak thiraba irang thong tatpada gari ga punna turel khongnung da tasin khiwdagi leikidraba driver khambagi hakchang phangna bahona bada amasung imphal tamna poraklaga postmortem tawba amasung tungda amuk hozai tamna gari puthoktuna thinbana chingba kaya mateng pangbiriba dubu leikidraba driver khambagi pokminaba manau nupa nilakantana thakatpa phongdorli Leikidraba mahaki mayamba driver khambagi imung manunggi awabada mateng oinanaba TDC na lupa lakh amasu mahaki debakarma nangnaba pigani haiba asi tasengna nungaijei TDC gumba loop amanangasi phawbuda Manipur da leiriba drivers amasung transporter kayagi mateng pangduna lakli haina nilkantana phongdoki Leikidraba driver khambagi haksangbu hozai tamna thinnabagi thabak tawriba sigi matangda All Manipur Road Transport Drivers and the Motor Workers Union gi General Secretary Maimom Anil Maitai na hai National Highway 37 Imphal Jiribam lambi da irang thong tatchibadagi gari kaya lambi da panduna driver kaya na awaba kaya mayoknari Hojik gari kharana diversion road oina rengpangdagi khopum phawraga Bishnupur tamna chatpagi thabak tawri Khopum yorumdaida yamna sangna landslide thoktuna leibadagi pochei puba gari kaya na satpada awaba kaya mayokdari JCB na gari singadu induna yamna wana lanthokpagi thabak tawri Jiribamdagi oiro Silchardagi oiro pochei puduna lakriba gari kaya gi transporter singna pochei hena hapiganu yariba makhai tan hantharaga pochei pubiu Manipur miyangi tangai phadana changdraba yadraba polam singadu tan khara hantharaga puduna miyangi seba tawmina si haina Anil Maiteina phongdorki November amada truck aduna turel da hek tasin khibadagi ngasi phawda driver adugi hakchang phangnaba thiduna lakhibani khopumdagi kilometer kunrom changsilaga leiba irangdagi nahan phangbaga TDC na sinduna Jeninski moktamna purakhibani makha tana driver asigi poknafam hozai lamka tamna ambulance amada thilagani TDC gi president sinduna Assam gi hozai da chatuna driver khambagi deva karma nangnaba TDC gi team amana lupa lakh amagi sel gi mateng pirugani haiki aduga topa pawmana US President election da Joe Biden na Donald Trump bu maithiba piraba yana leire US President election da vote thigada state khara khaki masingi record ngasilaklaba oibana Joe Biden na Donald Trump maithiba piraba yana lei hairi US President election asida mai paknabagi damakta electoral college ki vote chani ga humja gi manungda Biden na chani ga humphumari phangle Donald Trump na chani ga taramari phangle Biden na ahen be state khara da mai pakpa yana leiri Nevada su mahakna leading tawrga chatli aduga Georgia dasu absentee vote masing henna phanglaga mai paklagani haibagi thajaba leire mamangda vice president oiramlaba democrat ki candidate asina mikhalda mai pakpa yana leiriba si ing 1992 gi matungda America da president amana tam anirak hanna paiduna lakhibagi record adu Donald Trump bu maithiba piduna thugairagani hairi Joe Biden adi mikhalasida mahakna mai paklagani haibagi thajaba leire adumoinamak mikhalasida mahakna mai pakle haina di lauthokpa tawroi hairi Bot masing thiba loibagi report atu ngai khigani amadi mikhala sida mai paklagani haibagi chena thajaba leire Wisconsin da Biden na Donald Trump bu maithiba pi khraba matung wafam asi phongdorkhibani Trump gi campaign adi Wisconsin gi bot masing adu amuk hanna thina na ba demand tawgani hairi maramdi candidate na 1% tagi tathana khenaba leiriba adu bot masing hanna thina basu dabi tawribani hairi Arobada Paulai News reader gi video bi yingbiri ba khoding mapu thagatchari